Eikhoi Ngasigi Meerol Asi Kanba Ngamhoudrabadi Tung Meerol Kanba Keidounungda Ngamloi haina Chief Minister Nongthombam Biren phongdokkhre wafam asing asi leibak sinba thungna pangthoknakiba mapan suba Ayurveda Day ka mari lainana Prime Minister Narendra Modi na online gi kuthangda Thobal District Hospital gi Critical Care Block ama urep uyung tambagi thoramda Chief Minister na phongdokhibani leibak sinba thungna pangthoknakiba mapan suba Ayurveda Day gi Mapung oiba thoram ngasi Prime Minister Narendra Modi na luchingduna New Delhi da leiba All India Institute of Ayurveda AIIA da pangthokhi Delhi da pangthokiba thoram adugi live telecast online gi khuthangda leibak asigi stat sinba thungna thadoktuna saru yanakhi Stat asigi oina su Chief Minister Nongthombam Biren na luchingduna khangabokta leiba Thobal District Hospital da pangthokhi Lainga ki makok thongba minister MLA amade health kamari lainaba makok thongba official sing amade lainga ki makok thongba official kyana saru yaduna pangthoke ba thoramaduda Prime Minister Narendra Modi na online ki khuthangda Thobal District Hospital gi critical care block hongnabi matungina urep uyung tamki Thoramaduda Prime Minister Narendra Modi na Thobal District Hospital gi lupa crore taruka lakh humpuhumdoi changna sagadaba critical care block urep uyung tamba yauna leibaga sigi tongan ba stat singda paikhatkadaba crore lising taranithoi ga chanipan yangkhai romgi tongan ba project amati thausil sing sangaba launch tauba urep uyung tamba amadi dedication tauki Stat ki thakta Thobal District Hospital da pangthokpa thoramaduda Chief Minister Nongthombam Biren hai hakjang phabana lani haibasi mayamna khangnaba amani adubu laingak asina hakjang phabana pumnamakni haiba sida chena thajaduna miyam hakjang phana thamnaba honaduna lakli wakalon asina mang tharaga kumjale singani taranipan gi January 18 da Chief Minister gi haksal gi tengbang CMIST haudokhibani marak asida Prime Minister Narendra Modi na luching balaingak asina kumjale singani taranipan gi September 12 da Ayushman Bharat Pradhan Mantri Jan Arogya Yojana PMJAY haudoke ngasi Ayushman Bharat Pradhan Mantri Jan Arogya Yojana PMJAY ge anoba thausil ama oina masagi chahi humputara suraba miyoi khudingmak scheme asigi kanaba phangaliba si yamna singthani ngai ni Miyamgi yaifa thawrangi thabak paikhatpada politics tauba haibasi khwaidagi phattaba amane Manipura hojik thokliba irang asi karidagi no haibasi Eikhoi na mamutana khanglaba matamda Eikhoi da thauna lakani khangdriba phawbadi lagloi Sasinaba Aadhaar card kaya pairaga mapaldagi changlakpa mitop singna lamdam asigi yelho furup singda pirakliba safu ase Eikhoi na kupna khangba mathau tai ngasidi lamdam asida lam yonthok yonsin tauba sing ase cabinet subcommittee amana kupna yengsile lamdam asida lam laigadawriba miyoi adu kadaidagi lakpano miyoi adu kumjali singamaga chamapan humpumathoi gi mamangda Manipura lairabra natraga laitabra haibatna chingba adugi marik chumba likhul munna yengsile Asigumba khongthang asi ngasidagi chahi nifugi mamangda paikhallamlabade ngasi thengnariba singnabasing asi thengnaram loidabani yana ba chatkibaduna ngasigi phibam asi thengnaribani Eikhoi na ngasigi Meerol Asi Kanba Tungi Meerol Keidounungda Kanba Ngamloi hojik lamdam asida thengnariba phibam asi munna yenglaga Eikhoi gi marupna kanano yeknabana kanano haibadu khangna khongthangsi haina Chief Minister Nongthombam Biren na makha taki Eikhoi Manipur gi hojik thoiba thongdokse hojik thoiba thongdokse kari dino ise mayam na masik yam amutana khangnaba matamda mayam da thauna la mayam da courage la kani mayam da confidence la khangri baudi la oi sasan ba Aadhaar card mayam no pairaga mapan dagi la ko mayam mana masing yam jadraba Eikhoi indigenous population sibu overcrowded when overpopulated tongna ba honorably ba sanga ba sahi ni pu yang kai ki poche kanam ta mudi Eikhoi gi Ngasigi Meerol Kanamdragadi Tung Meerol Kanba Ngasigi Meerol na Kanamdragadi Tung Meerol Kanba Eikhoi pakhat kumsi Eikhoi na pakhalagadi thabak khaddaga ngamde thabak tobunga moy plan tobunga moy policy semunga moy Eikhoi puning phatharaga tapna kanana marubno kanana yangabno masak khambada leminari ba koi tribe kuntra mari manga kanam tak koi yangna banate kanam tak koi yangna bayawde koi leminari ba sing tampuna ma koi amata ma bi masing yam de hana lai ba koi original sing adu masing yam da ba kannana ba atu padagi sangaga pakta ta ta ba ya ba pakai de lai ba ya ba to hungum si hai ba ke 61 da base ya wer ga to khantok ba aiduna tobuni aduna hana lai ba jati amatta ki mayok da government na thabuk to ba leite tawuda ba suleite Ngasigi Delhi da pangthokpa thoramaduda Union Health Minister JP Nada
Union Guest Minister Dr. Mansukh Mandavia, Union Labor Minister Susri Sova Karanlazi Amade, Union Ayush Minister Pratap Rao Ganpat Rao Jadap Amade, Helen Family Welfare Union Minister of State Anupriya Patel Susaruyaki. Thoramaduda Prime Minister Narendra Modi na ngasi BJP gi lengak asina analayang lamda paikhaliba thausil singi matangda wafam kaya phongdokpaga loinana chahi humputara suraba leibag asigi miyoi kudingmak PMJAY gi scheme gi kudongchaba phanganbagi waro sing thamki loinana ahal oiraba miyoi singda PMJAY gi health card sing su khutsinaki. हमारी सरकार जानलेवा बीमारियों से रोकथाम के लिए मिशन इंद्रधनुष अभियान चला रही है। इससे न सिर्फ गर्भवती महिलाओं की जिंदगी बच रही है, नवजात शिशुओं का जीवन बच रहा है, बल्कि वो गंभीर बीमारियों की चपेट में आने से भी बच रहे हैं। मैं अपने देश के गरीब और मध्यम वर्ग को महंगे इलाज के बोझ से बाहर निकाल कर ही रहूंगा और देश आज इसी दिशा में आगे बढ़ रहा है। Amaromda housing starasida lairiba lambi ayamba ka hena phibam phattabana maram oiraga miyamna chatok sasin tawbada thengnariba khudong chadaba sigi matangda TOMTV na hangba wang amagi paukum piraduna Chief Minister Nongthombam Biren hai starasida lairiba lambi ayamba phibam phatre haibasi lengakna khangdabana te housing nong chuba lepkhrabasu lainil khara leibana maram oiraga lambi sembada khudong chadaba khara thengnabane miyamna thengnariba khudong chadaba se kokhannaba atuba matamda lambi semba hauragani haina Chief Minister na Taki. Lambi Eikhoi loina semba sanan bagi Eikhoi ready leire nongi matam tawrkana even ngarang ma Eikhoi aigi kendra da chatpa kana khonang karke adai mafam mama amni haibe wani lambi loina soe ai yare adubu nong sina maram marakana lainin ka bado aduna tawba yada bani hojik loina semani